amadi taramatoi suba IRB amadi MR gi jemadar longnaba pangthokiba recruitment athubada haidu haina recruitment aduda saruk yakiba candidate singna wakat khongjang changsinkre Kurum Jari ISTV pau meeting tabiri bapum namapu taram okjari pau sandok na pizare Tara amadi taramatoi suba IRB amadi MR gi jemadar longnaba pangthokiba recruitment athubada haidu haina demand tawduna recruitment asida sarukya khiba candidate singna wakat mifam famduna khongjang changsinkre kaisampat leimazam leikaida pendraba candidate kayana makoi gi awaba kokhalu haiduna makuta play card paiduna khongjang changsinki recruitment process asi english ngani tara mapanda physical test pangthokki english ngani kunda written exam tawkhraba matung chahi manga gi matung english ngani kun da biva vosi pangthoki adubo hauzik fawba masigi result haidoktana thamle lengak ki thawong asida pendraba candidate kayana lengak tana naba khonjel kaya lauki tha ahum da lotion gani hairamba recruitment chahi taret helaba fawba haidok pangamdre recruitment asi haidok piu haiduna achaw asang kaya gi mafam da chatuna haizaba yaba haizakre adubo amatana tabidre BJP ki mama gi lengak na kauramba thabak party asigi anoba lengak na haidokba ngamdribase manungda kari aronba leibage rajniti gi kudong chabal lau naba hotnabada jemadar candidate sing di punsi lekha tare athubada recruitment asi haidok piu haina candidate sing na pendana lenga ki pukning chingsin ke Atopi sesing gidi moi na hana thaba haidok na thabak join tawre adu makha darakwa manipuri oinadi kasibok sai tare ka tha tare phare akoi hajibo thabak si haidok bidaba matam duki paliba sakarna hariba thaba si akoi tha hungi manung da loisan gani haidok kane haiduna recruitment process asi tawgi bani maram aduna masi asi akoi leiriba zamandar gi candidate asi akoi yang ware sai tare ka tha tare phare maram aduna lamda masigi mapi fa oibiriba honorable CM pabung khemsal adu amaso honorable home minister oina thangpubiriba oi pabung gobidas aduga kendra gi honorable MLA singna apui wariba prolong oidiba ngasibok thawa haidokna leiriba sei tareka tha tare hena namjam duna leiriba oi KNR MR 11 IRB zamantar si athu matam haidokpio aduga respected DGP nesu athu matam da hoi thawa si puyeng sambiraga hariba ki candidate me asi mahu chelaga athu matam haidokpio Lamdam asigi fashion sector gi polam amadi design sing promote tawnabagi wakhalonda tha asigi kuntra dagi hauduna palace gate leiba city convention da chathariba kai fashion weekend gi humni chenba numita nupi avisik amasong dinsa thesong mogi tongan ba lifestyle wear sing model sing na setuna miyam utki tangkak mari thokna khaidok tuna pung ani dagi hauduna chathakiba aduda numidangi aroiba show da thangmaiban SC gi MLA Joy Kisana atoiba mithunglen oina serukya ke show aduda BB Jewelry gi tongan ba design model singna miyamda utke Good evening, ladies and gentlemen of Fashion Fraternity once again. Day Jatazagriba Kai Fashion Weekend Day.
Ngarang numidang pung taraga minute kunrom tabada National Highway 102 gi Khangabok Sanilogda gari thingjinabagi thogdokta miyo ema leikidre miyo kharana asokapan nangkhre haire Manipur dagi Abuzam Bozoi Kumar Border Security Force BSF ta Deputy Inspector General DIG oina promotion pirakre Ingsog lising mga chamapan Marfu tara mga da mahak Assistant Commandant oina tabak changkibani mahak Bistupur District ki Nambol Khajiri Mamang Laikai digi Abuzam Ibomcha amade Abuzam Laisabi anigi machanupani Hauzik na National Disaster Response Force NDRF ta Deputation da tabak puri Mathaw masak khangna singthani ngai oiba tabak tawbagi tamag Abuzam Bijoy Kumar bo English ngani kun mga da Meritorious Service Medal piduna ikai kumnabasu utkre ngarang August ki tang ama English ngani kun taruk ta thokiba order amana Abuzam Bijoy Kumar bo DIG da promotion pirakhibani Paugi marak thana teme break amata longminase Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hindi magkigano. Asa ba tamo? Sige yung say, next TMT na check sim na laksi laga tamo ka ba nine? Dadarang se, juhar habaga am takidarbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung anto ka dapat agi. Next TMT na ngapseli. Next TMT juhar habadi ngaptok na nabasim ba ni? Zaman check mo isi na mana, concrete katok na tinaba matanda, kapang ng amok na enggal adli. Next TMT, strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatong teram nokchari pau makhatana pizari LPG gas consumer singna chakthong gas asi matau karamna sizinnagadage amadi khudong thigadabadagi matau karamna cheksin thorang sing lokhatkadage haibegi matangda Lilong Municipal Council gi Ward number 4 Councillor Maibam Joy Kumar ga AGC ka khusamna duna Lilong Chajing da leiba Lilong Youth Dramatic Union gi holda pangthokre thoram sing aduda AGC Manipur State ki manager Sagol Sem Joy Prakashna gas ki maramda miyam da expert oina wangang duna miyam da chakthong gas tegi thoglakadaba mahewlang poki matangda miyam da sugaina takpi tambiduna khanghanke thoram sing aduda AGC Manipur State ki field assistant su oiriba Manipur Sumang Lilagi artist Happy Rajan amati AGC Manipur State ki caretaker Yumnam Asini su sarugya ke loshilakpada maroi papaw mukana pizare Tara amati taramatoi suba IRB amati MRG Jemadar Launaba pangthokiba recruitment atubada haido haina recruitment aduda sarugya kiba candidate singna wakat khongjang chaksen kre Hauzik fabugan asti binas tandok chaba Manipuri pau matang sa loizare mirek tabiri upum namapu amukana khurunjare